nang hausi ka oidro Kadaida? NFM studio da hausi kan kaktana huji yam kan tawri sidi Oh, yawgene. ado kenoni nungdingi pung ama aduga nungdangi pung tara se nungtigi adum hausi si satharaban Oh, yam faine dudi. hojiksi akoigi covid 19 gi pandemic manung sida social distancing adagi SOP mayam sing nga aga kakpagi di si hausi sinu khwai phare Faine dune na faine matam julian ba khangawdaba nuaina kakpa. phare adudi nangi su ticket ama request tawrege ko Ticket amana te ahum. Oh, phare adudi ticket ahum request tawna ba hairage NFM studio gi yam nungairaba asigumba hausi group sida sangbiraklaga mayamna party tambola hausi hairibi app si hojimak akoi download tawbiro aduga NFM studio gi sida magi piriba code number de sangbiraga adomna hausi sibu saruk yabiyu iPhone Android phone amadi system da adumak ningthijana sanaba yaraba adugumba hausi game amani akoina uchariba sida red line singliba mapa sida game code hapiyu aduga mathangi red line sidana adona pambiba ticket masing adu request tawbiyu adombu hairiba app sida invite tawbirakpa misaktu natraga direct oina organize toribu organizer du da link ama leibirba matungda game code ama adomna soidana fangani adomgi game code tuni asai ahanbagi red line chingliba mafam sida hapkadoribus Google Pay natraga Paytm gi khuthangda organizer singda payment tawbiyu adomgi ticket soidana issue tawrakkani karigumba adomna adomgi payment tawbidragadi adomgi ticket issue tawraktaba yai yamne hena nungairibadi adomna khangdaba leiraga su masida koina ticket tu laaba matungda ticket tu dagi mathakta inkhatlaga ekoigi sanagadoribu numittugi price list soidana uba phangani then ticket tu mamai makta da ticket tu gi makhada claim tawbagi ekoi jaga pijari adomna first 5 ni khangde first row second row third row star of NFM houseful first houseful second houseful en leiriba mafam sida adomna phauribadu click tawbiraga claim tawraga madu confirm tawbigadabani adugi matungda adomna prize phangbigadabani chumna ekoina isam chamna sanaba hausi duga chapmanai sina digital format ta sanabani mayamna munna khanthabiraga app se download tawbiyu aduga hausi nungaina sanabiyu adobna apamba prize adobna ningjaba prize adobda soidana khusin hanabagi sem sadunu leiraba party tambola hausi harib app asibu download tawbiduna NFM studio na covid-19 gi warapa pandemic matam sida ngahaktang oirabasu adombu pothana bagidamukta sinjariba party tambola hausi makhal makhagi kayagi prize na adomgi thamoi pelhangadoriba social distancing amadi SOP ngaktuna adomna nungaini yumda igna sikna kakpa yaraba adungulba NFM studio na miyamda sinjariba hausini miyamna suksoi soidana saruk yabiyu kaubiraganu nungthilgi pung ama amadi numidangi pung tara da miyamgi tamakta sinjariba party tambola hausi sinjalangjariba NFM studio na asungulba makhal makha kayagi prize na khudol tamduna adumgi tamakta wadanaba nungaina yumda kaknaba sinjariba adungulba hausini asimak haujikmak app asibu download tawbiyu party tambola hausi